Akasbani Imphal Nayani Devi na pau pajari ahanbada maru oipa pau iroi sembada okta African swine fever naba thengnabadagi mafam asigi kilometer amana konba mafam singda okpu tokpu sin tawba amasung yonbada athingba thamkhre Raija asida chahi asigi January amadagi ngarang phawbada dengue nan aba case lising ama chawhung kunthani pan thengnare Raijapal Anusriya Wikena Hairi Raija Asida Athuba Matamda Santi Hadil Handuna Tangdu Laitaba Pibam Puraknaba Kendram Sung Raija Sarkana Tabak Paikhatli Amasum Pradhan Mantri Narendra Modi na Chamani Phumato Supai International Olympic Committee gi Mipam Ngasi Mumbai da Huduk Lagani Iroi sembada okta African swine fever naba thengnabadagi Imphal West ki district magistrate na mafam adu infected zone oina lauthokre okpu thokpu sintawba masung yonbada athingba thamkre Manipur gi mafam kayada toina ok sibagi chang hengalakpadagi sample sing lauduna changeng tawraba matungda iroi sembagi Central Agricultural University gi farm amada loiba ok sing sikhiba adu African swine fever na ni haiba khangba ngamkhibani hiram asigi matangda Raijagi Veterinary and Animal Husbandry ki Director Dr. N.G. Ibotombina Hai Mafam kayada ok sing sibagi pau phangbadagi sample sing lauduna Guwahati da laiba North East Regional Diagnostic Laboratory da thaduna test tawki Hojik phawbada Kakching Moirang Imphal West Imphal East amasung ukhulna chingbadagi tongan ba sample tara manga thakre madugi manungdai Imphal West ki iroi sembadagi laukiba sample singi report lakpada African swine fever na nabadagi oksing adu sikhibani haiba khangba ngamkhibani atai mafam singda ok siribe sing asisu laina sinna naba oirambe yai haibagi chingnabadi lai adumapo test tawbagi result laklaba matungda chapchana khangba ngamlagani Dr. Ibotombina Hai African swine fever asi ok singda yamna launa kanba laina makhal amani laina sinabu narabadi ok sing adu sibagi chang yamna wangi siraba ok sing mafam chana luna tawduna phumjingadabani Raija asida chai hetsigi January amadagi ngarang phawbada dengue na naba case lising ama chawhung kunthani pan thengnare masigi manungda dengue ni chingnaba laina na maram oiduna mioi manga laikhidre Raijagi Haksal Bibhagna Tahadorakpa status report amagi matung ina Imphal West Jilla da dengue ki case chanipan marfudranipan Imphal East da Chani ni Phumathoi Thawal da Humphudra mapal Tengnopal da tara manga Chandel da mari Senapati da kunipan Kangpokpi da nipan None da manga Kakching da tara hundoi Ukhulama de Kamjong Jilla da case amamam thengnakhi Raijapal Anusriya Wikena Hairi Raija asida thuba matamda santi hanjil handuna tangdu laitaba phibam puraknaba kendra amasung Raija Sarkar anina akanba maungda thabak paikhatli Raijapal nangarang Imphal East Jilla da hangba tongan ba relief camp singda chatuna mafam aduda lairiba lanjenar pamioi singa unakhi amadi tengbangi potlam sing pikhi Raijapal na Andro Kendra gi Yambem High School relief camp ta chatuna mafam aduda changjapam lauduna lairiba miyamga unaduna wari sanakhi Raijapal na hai miyam na mating panglakpadagi Raija asida tapna santi hanjillakli Kendra amasung Raija Sarkar anina athuba matamda santi hanjillaknaba thabak paikhatli miyamgi punchi amadi lan thumngaknaba akanba security section tawrangsingsu laukhatli Raijapal na hai pamdaba thaudok sing thorakpada thingnaba khudong thiningai oipa mafam singda security park sana thamduna section tawrang laukhatli irang asida mayum makai lan thumma kraba miyoi singda matik chaba kheti poron Sarkar na pigani Hojike oina lanjenarakpa miyoi singi shelter home sing sabagi tabak paikhatli phibam hek pharakpaga makhoi gi meyumda hanjinnaba thawrang kaya paikhatli Supreme Court apikhiba rai amaga mari leinana Raijapal na hai lanjena khaba miyoi singi yum amasung dharmaga mari leinaba laisangsing khopchinduna leisilamba miyoi singi mathakta Sarkarna akanba thabak lokatkani Santi purangnaba honabada Sarkarna paikhaliba thabak thoramjingda miyamna mating pangbinaba su apil tawri
Manipur Forest Department na ahan boy na Tamenglong Jilla da Amur Phalkon sing masing thibagi thabak chathagadawri thaurang asi Amur Phalkon bu ngak senbagi saruk ama oina pangthokadabani hairi Forest Department gi pauna hai kumsi chai hi oina pairakba Amur Phalkon masing kundagi kuntraharom chu ngarang Tamenglong District Headquarters khanang na leiba umang singi mathakta paiba mapham adugi khunja singna ukhi Mafam adugi miyamna akhui puina haina khangnaba miramdagi pairakpo uchek makhal asi October thagi maya chalakpa matamda chahi kodingi Tamenglong amasung Nagaland gi mafam kharada yaurai tha amarom leiramlaba matungda Amur Phalkon sing asi Manipur dhadoktana mathang paikhiduna Africa tamna chatkigani makhoina chaktari ba Tamenglong gi umang singda uchek masing thibada hai singlabai NGO singi matenga loinana thaurang asi paikhatgadabani hairi Liangmai Naga Council Manipur ge handak pangthokhiba mifam amana Liangmai Naga phurupna tariba jaga singda popi thaba thingna babare plokre council ajina thokpa cherol amada hai village authority singna popi pambi sing asi tha sigi manungda loina mangan gadabani natrabadi popi pambi thariba singi mathakta akanba thabak lokat kani popi thaba thingna ba kendram adi rajya sarkarna akanba thabak lokat pinaba council asina appeal tawri Tabiri Bepau si Akasbani Faldagini Pradhanmantri Narendra Modi na chamani phuma thoi subai International Olympic Committee IOC gi mifam ngasi Mumbai da hokdok lagani mifam asida International Olympic Committee gi President Thomas Bach amadi Bharat ki masak nairaba sanaroi sing tongan ba Sports Federation sing gi mihut sing amadi IOC gi member sing saruk yagani IOC gi mifam asi Bharatna chaihini phugi matungda pangthokba nirak subani English hingama chamapan marphu umdoida Bharat ne yumbu oiduna IOC gi marphu taruk suba mifam New Delhi da pangthokhi mifam asi IOC gi oinadi yamna maru oiba mifam ni mifam asi da Olympic Games ka mari leinaba maru oiba warep kaya laugani Chhattisgarh Vidhan Sabha Mikhalge ahan batangkang amasung Mizoram Vidhan Sabha gi Mikhalgi notification thokibaga loinana Mikhalga Mariland ba thapak sing paikhatpa hokre Mizoram Vidhan Sabha Mikhalgi mirepche pisinbagi aroiba matam tha si kun phawani scrutiny mathang numita pangthokani mirepche lokthokpage aroiba matamna tha sige kulhumdoi phawani vote mathang tagi tareta ayuk pung tareta gi nungthil pung mari phawat hadanagani Marak asida BJP ki President JP Nadana Kiren Rijiju bu Mizoram Vidhan Sabha gi Mikhalgi dol asigi in charge oina hapkhre amaromda Chhattisgarh Vidhan Sabha Mikhalgi ahan batangka ki mirep JP sinbagi aroiba matam tha asigi kunmathoi phawani ICC Cricket World Cup da Bharat ka Pakistan ga ngasi Ahmedabad da laiba Narendra Modi Stadium da sanaragani match sasinung thilpung ani da sanagani ngarang Chennai gi Chepauk Stadium da sanakhiba match da New Zealand na Bangladesh pu weekend pandam atiba pikhi Operation Ajayi Makhada Israel da panduna lairamba Bharat macha chani kuntra manganga si New Delhi da thunglare New Delhi gi Indira Gandhi International Airport ta thunglakhiba Bharat macha sing adu kendra gi mapal thorum rajya mantri Dr. Rajkumar Rajan singna okay Social media da thaglakpa warol amada Dr. Ranjana hai Operation Ajayi Makhada Bharat Sarkarna khudakta thabak paikatuna Israel da panduna lairamba Bharat macha sing loktopagi thabak asibu miyamna thagatpa phungdorakli ngarang su Bharat macha chani taran thoi Israel dagi Bharat ta purakrabani Israel amasung Hamas militant singa songnari balan pangwi tarian ni janba numita Israel gi military na Gaza da thibu humbagi tabak chatakre Gaza da Hamas militant na mioi jamakun phajinduna thamli haina Israel gi defense force na phungdorakli phajinduna thamli ba mioi singa sikannaba Israel gi lanmi singna operation asi chathabani mamangda awang thangba Gaza da lairi ba mioi laktara saphagada mapam singda thangdokhinaba Israel lanmina United Nations ta khangan khiba laikre aroibada maruba paw amuanna iroi sembada okta African swine fever na ba thengnabadagi mafam asigi kilometer amana konba mafam singda okpu thokpu chintawa masung yonbada athingba thamkre raija asida chahi hegi January amadagi ngarang pawbada dengi na naba case lising ama chahung kunthani pan thengnare
Rajapal Anusuya Uikena Hairi Raja Asida Athuba Matamda Santi Hanjil Handuna Tangdu Laitaba Pibam Puraknaba Kendra Masung Raja Sarkana Tabak Paikatli Amasung Pradhan Mantri Narendra Modi na Chamani Pumato Hisuba International Olympic Committee Gimi Pam Ngasi Mumbai da Auduk Lagani Paulo Jare.